आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau Manipur sarkar na PM Janman scheme gi makhada mutkhiba yana leiriba apikpa tribal processing na khundariba maphamsingda Angalwadi Center kunmapan sanaba thaurang taure Ajay Kumar Bhala hayang Manipur Rajyapal oina wasak lauragani Med Department na hairi Manipur yauna laliba numit nini humni asida Sikkim Assam Meghalaya Nagaland Mizoram amadi Tripura ayuk amasung numidangi matam na laisil kung na thagani amasung America gi New Orleans ngana terrorist na chathari ke attack ta mitra mga laikhidre kuntra mga na aso apanangkre Manipur sarkar na PM Janman scheme gi makhada mutkhiba yana leiriba apikpa tribal processing na khundariba maphamsingda Angalwadi Center kunmapan sanaba thaurang taure Rajya ge Social Welfare Director ngangum utam na hai thaurang asigi makhada Manipur da leiriba apikpa tribal group ama oiriba maram singna khundaba maphamsingda Angalwadi Center tarhamdoi saba loikre masigi mathakta bibhag asigi makhada haksangi phibam imanadraba singidamak skill development program hawdonaba thaurang tauri Masina haksangi phibam imanadraba singda masana masabu thabak pijabada mateng oiragani loinena wangang ba thoktraba amadi sign language khangdaba miyoi singa pau phaunanaba application amasu athu matamda hangdonaba thaurang tauri Sri Uttamna makhata na hai old age pension widow pension CMIST na singbagi beneficiary singda saisigi March phaupada pifam thokpa senpam sing pithoknaba kanna honari Rajya hauji tholib irang asina maram oidana sel thumgi awaba kaya mayok najarabasu senpham sing asi pithoknaba sarkarna thaurang lokhatli Sri Uttam na hai social welfare vibhag na person with disabilities singidama skill development training piduna masana masabu thabak bijanaba thaurang su paikhatle Ajay Kumar Bhala hayang Manipur Rajyapal oina wasak lauragani wasak laubagi tharum Imphal Raj Bhavan gi darbar hall da hayang ayuk pung 10:30 da pangthokani Sri Bhala Mari batch ke Assam Meghalaya IS Kaderni Mahak Kendra gi Home Secretary oina English ngani 18 August thadagi sahi mangarom Kendra Home Secretary oina thabak tawrakhi Sri Ajay Bhala ngasi numi matung pung amada Imphal airport thungneragani Security force apun bakangbu na mafam kyara thiba humbagi thabak leptana chathari Thawbal District Police ki kangbu amna ngarang Yaripok Police Station gi manung chanba Yaripok Malom maning amasung mayalikai gi akoi mafam sinda thiba humbagi thabak chathakre maduda police ki kangbu aduna yum ni phuma palomda sangduna lairamba miyoi sing masagi saktak se puthokhanduna sakhangdokhi Tenopal District Police amsu Central Force apun bakangbu amanasu sabangphai khuldasu thiba humbagi thabak chathaki adumainamak mipha mupingi paudi leite Sahi khudingi pangthokpa Major Songthamya ningsing tharom thas ki tara Major Songthamya trust na sinduna Tripura da pangthoklagani hairi tharomasi athauba sin lainamba mafam Tripura gi Narayan Khamar da pangthokani tharomasi manung jana English amaga chanipan marpudra mathoi Anglo Manipuri lalda Andaman da loi thakiba leibak ningba kulhumdo gi maming sing hakpa ningsing nungpak ama maikhum hangdokani tabiriba pawasi Akashvani Imphaldagini Manipur yauna lagliba numit nini humni asida Sikkim Assam Meghalaya Nagaland Mizoram amdi Tripura da ayuk amasun numidangi matamda laisil kungna thagani haina Met Department na hairi amaromda Indian Meteorological Department IMD na hairi ing 1998 subna amadagi yangrakpada ing 2023 asi khwaidigi saba sahi oikhi IMD ki Director General na Paumishing da hai January tha asida leibak asigi nongpok awang nongsup amasung nongsuki mai thangba saruk khara natana leibak asing mafam ayambada ingbagi sang mahausadagi hanthagani haina panari mahakna hairiba matamasta khwaidigi sabagi sangsu leibak ki mafam ayambada hanadagi hengatlaba yai adumoinamak mayai thangba bharat ki nongsup amasung awang thangba mafam singdadi January tha manungda hanadagi khare hena inglaba yai hairi Gृहमंत्री अमित शाह ने ngasi New Delhi da Jammu Kashmir and Ladakh through the Aziz Kobalarik ama phongani thormaduda Shiksha Mantri
Dhamendra Pradhan Sangnareba Iba Singh Academician Singh amasung Siksha Mantralaygi Official Singh Saruk Yagani Hindi amasung Ingraji lolda phongadoriba lairik asi National Book Trust India amasung Indian Council of Historical Research na punna puthokpani Mahiroi-singda lairik pabi hainabi lahenabagidamag Maharashtra Sarkar na numit 10 gi oiba campaign na mangarangdi hawdokre Maharashtra gi Higher and Technical Education gi Mantri Chandrakant Patil na phamasi pairakpa campaign asi sathanaba laukthokibani Raija as Higher and Technical Education Bibhag na campaign asi ga mai lenana sarkar gi resolution amasu puthokre Sarkar na phongkiba resolution adugi matung ina mahiroi-singbo tongan hiram singda punung thagotkani Bhopal gas tragedy thokiba zai nipugi tungda mathau tawdraba Union Carbide Factory dagi haksang sonia eba potlam ton 453 dispose tawnabaga numidang dagi puthorakpa hawkhre Mebi haksang sonia ora polam sing adu makhum ningthina khumlaba container truck 12 da Bhopal dagi kilometer 250 lapna Dhar jilla da laiba Pitampu Industrial Area da hondokhi Gujarat Sarkar na Raija du Anuba Jilla ama Siam da ayaba pikre Vau Tharat aina khangagadaba Jilla asi awangthama Gujarat ki Bana Kantha Jilla di khaidokadabani Anuba Jilla Siamigi ware basingarang Gandhinagar da pangthokiba Raija gi Mantri Mandana lawkhibani Tharat ta headquarter ogadarba Jilla asina Raija asigi kuntha suba Jilla oiragani Gujarat Sarkar ki wangang loi Rishikesh Patel na hai Mantri Mandali mifam aduna Navsari Bhapi Anand Nadisa Mayasna Surendra Nagar Morbi Porbandar amasung Gandhi Dhiambu Municipal Corporation ki thakta onkarpadasu ayaba pikre masiga loinana hauzik Raija sida Municipal Corporation 18 amadi Municipality 194 leiragani Iran Mapal Thoram Mantri Majid Takhat Ravanji Niminini Khongsetang asi leibak asida thunglagani maki khongset asida Majid na New Delhi da ngasi amasung hayeng pangthokadaba 18 suba round gi Iran amasung Bharat ki political consultation da saruk yagani America ki New Orleans ngarang terrorist chatharakeba attack da mi 15 lekhidre 35 na aso opanang khre Rashtrapati Joe Biden na thaudu odi matana thijinaba mari lenaba singda khanghan kre thaudu adu da senaba mi aduda mafam aduna thoktona chenaba honabada police ka kuthonabada lekhidre kuthonaba aduda police ke officer ani aso opanang khi adu mainamag asok pasing khudong thengai oidre hairi Pau amagi matung ina thaudu adu da senariba mi asi US Army da ing 2013 January phawba amadi Army Reserve the English ani kun gi July phawba thabak torme miyoini hairi Sanabagi pauda Director of Education S Manipuri miyeng makhada Raija Sarkar gi amasung aided school singi oiba state level school sports meet 2013 hayeng dagi thas ki taret phawba kumal lampak yauna tongan ba mafam singda pangthoklagani tongan masana tarada mahiro ems official sing amaga humudran thoromna saruk yagani Sports meet asida saruk yagadaba singi jila singi nupa mahiro emasung official sinanga sinutir pungani tab matamda Johnson Higher Secondary School da aduga nupi gina TG Higher Secondary School da thunglagani hairi Indian Super League asini kunmari kunmanga da ngasi Kolkata gi Vivekananda Yuva Bharati Green Ganda Mon Bagan Super Giant amadi Hyderabad FC thengnagani match asi ngasi nubidang sanagani Amarum da FIFA International Friendly Second of to Ginupigi Football da Bharat amasung Maldives thengnaragani match asing asi nungtil pung 3 taba matam da Bengaluru gi Padukon Dravid Center for Sports Excellence da sanagani Hauzik aroibada maroyo pau amuk hanna Manipur Sarkar ne PM Janman scheme gi makhada mutkiba yana leiriba apikpa tribal groups na kundari ba mafamsingda Angalwadi Center kumapan sanaba thaurang taure Ajay Kumar Bhala hayeng Manipur gi Rajapal oina wasak lauragani Med Department na hairi Manipur yauna laliba numit nini humni asida Sikkim Assam Meghalaya Nagaland Mizoram amasung Tripura da ayuk amasung numidangi matamda laisil kungna thagani amasung America gi New Orleans da ngarang terrorist na Chatharakeba attack da miyoy 15 lekhidre 35 na aso opanang khre Paulo ijare